ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯡꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯀꯤꯗꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯁꯨꯅꯤꯟ ꯀꯧꯖꯩ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 5ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯏꯁꯥꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯁꯥꯃꯛ ꯌꯨꯝ ꯁꯥꯕꯒꯤ ꯃꯤꯁꯇ꯭ꯔꯤ ꯑꯃ ꯑꯣꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏ ꯈꯔ ꯁꯪꯉꯗꯤ ꯇꯨꯔꯦꯜ ꯃꯄꯥꯟꯒꯤ ꯔꯤꯇꯦꯅꯤꯡ ꯋꯥꯜ ꯆꯟꯈꯠꯄꯒꯤ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ, ꯃꯗꯨ ꯈꯔ ꯌꯥꯎꯔꯨꯁꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯃꯝꯃꯤ, "ꯉꯥꯏꯈꯣ, ꯅꯪꯒꯤ ꯊꯕꯛꯇꯣ ꯈꯔ ꯊꯨꯃꯜꯂꯦ꯫ ꯍꯧꯖꯤꯛ ꯃꯤꯒꯤ ꯌꯨꯝ ꯁꯥꯔꯤꯁꯦ ꯊꯥꯗꯣꯛꯑꯒ ꯍꯦꯛꯇ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ꯫ ꯊꯈꯥꯏ ꯑꯃꯃꯨꯛꯇꯤ ꯉꯥꯏꯈꯤꯁꯤ ꯀꯩꯅꯣ, ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯂꯒ ꯁꯨꯔꯨꯁꯤ"꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯑꯗꯨꯅ "ꯄꯩꯁꯥ ꯈꯔ ꯆꯤꯜꯂꯤ, ꯊꯕꯛ ꯃꯇꯝ ꯈꯔ ꯂꯦꯞꯈꯤꯁꯤ" ꯍꯥꯏꯗꯣꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯃꯃꯥꯡꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯊꯕꯛ ꯑꯗꯨ ꯑꯃꯨꯛ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯑꯩꯈꯣই ꯃꯤꯑꯣꯏ 5 ꯇꯨꯔꯦꯜ ꯃꯄꯥꯟ ꯔꯤꯇꯦꯅꯤꯡ ꯋꯥꯜ ꯆꯟꯈꯠꯄꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯤꯇꯣꯞ ꯃꯄꯥꯟꯂꯝꯒꯤ ꯁꯤꯟꯃꯤ ꯃꯌꯥꯡ ꯃꯆꯥ ꯈꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯡ ꯃꯆꯥ ꯈꯔ JCB ꯊꯧꯔꯒ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯂꯩꯕꯥꯛ ꯈꯔ ꯀꯣꯠꯊꯣꯛꯂꯒ ꯃꯈꯣꯏ ꯃꯁꯦꯟ ꯋꯥ ꯌꯥꯝ ꯀꯟꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯑꯉꯥꯡ ꯑꯃꯗ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, "ꯊꯣꯏ, ꯅꯌꯥꯝꯕ ꯑꯩꯈꯣꯏꯗꯤ ꯏꯪꯂꯤꯁꯄꯨꯗꯤ ꯈꯪꯉꯤ ꯍꯥꯏꯕꯨ ꯍꯤꯟꯗꯤ ꯃꯔꯣꯜ ꯑꯁꯤꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ꯫ ꯑꯗꯣ ꯃꯈꯣꯏ ꯃꯌꯥꯡ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯣꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒ ꯊꯕꯛ ꯁꯨꯕ ꯌꯥꯎꯃꯤꯟꯅꯕ ꯑꯉꯥꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯗꯥ ꯁꯣꯅꯦꯠ, ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯁꯦ ꯆꯨꯝꯕꯖꯥꯠꯂꯣ? ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯦ ꯃꯈꯥꯗꯒꯤ ꯊꯕꯛ ꯍꯧꯔꯛꯄ ꯃꯇꯝꯗ ꯍꯦꯛꯇ ꯅꯤꯡꯈꯥꯏꯔꯛꯏ ꯍꯥꯏ꯫ ꯍꯥꯟꯅꯁꯨ ꯃꯐꯝ ꯑꯁꯦ ꯆꯟꯈꯠꯄ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ, ꯇꯧꯕꯇꯕꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯗ꯭ꯔꯤꯉꯩꯗ ꯔꯤꯇꯦꯅꯤꯡ ꯋꯥꯜ ꯑꯁꯦ ꯍꯦꯛꯇ ꯅꯤꯡꯈꯥꯏꯔꯛꯏ ꯍꯥꯏꯅꯦ꯫ ꯆꯨꯝꯕꯖꯥꯠꯂꯣ ꯑꯁꯤꯕꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ, "ꯍꯦꯔꯥ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯆꯨꯝꯃꯤꯔ ꯂꯥꯜꯂꯤꯔ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯃꯈꯣꯏꯅ ꯍꯩꯇꯕꯒꯤ ꯑꯣꯏꯔꯝꯅꯤ꯫ ꯁꯣꯔꯣꯛ ꯂꯝꯕꯦꯜ ꯑꯁꯤꯁꯨ ꯈꯔ ꯅꯦꯝꯅ ꯎꯏ, ꯑꯩꯈꯣꯏ ꯂꯥꯛꯑꯗꯤ ꯀꯩꯁꯨ ꯅꯤꯡꯈꯥꯏꯔꯣꯏꯗ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯕ ꯌꯥꯅꯕ ꯈꯣꯂꯥ ꯃꯆꯥ ꯑꯃ ꯇꯝꯕꯨ ꯇꯧꯗꯨꯅ ꯈꯟꯒꯠꯇꯨꯅ ꯁꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯀꯔꯤꯅꯣ ꯃꯆꯤꯟꯗ ꯆꯤꯕꯣꯟ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯂꯝꯕꯦꯜ ꯑꯗꯨꯒꯤ ꯁꯣꯔꯣꯛ ꯃꯇꯥꯏ ꯃꯊꯛꯋꯥꯏꯗ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯂꯩꯅꯕ ꯈꯣꯂꯥ ꯑꯗꯣ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯔ ꯆꯤꯡꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯀꯔꯤꯅꯣ ꯃꯌꯥꯡ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯃꯈꯥꯗ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯁꯤꯕꯣ? ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯈꯣꯂꯥ ꯉꯥꯛꯇ ꯂꯩꯔꯤꯁꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯌꯥꯔꯦ ꯇꯣ, ꯅꯨꯃꯤꯗꯥꯡ ꯌꯨ ꯈꯔ ꯊꯛꯆꯤꯜꯂꯒ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯅ ꯄꯨꯂꯞ ꯁꯝꯇꯠꯂꯒ ꯃꯈꯣꯏ ꯗꯁꯥ ꯇꯥꯅꯤ ꯈꯪꯗ꯭ꯔꯤꯌꯦ꯫ ꯑꯩꯈꯣꯏꯗꯤ ꯃꯈꯥꯗ ꯁꯨꯝ ꯂꯩꯔꯁꯦ꯫ ꯑꯁ꯭ꯋꯥꯏꯗ ꯂꯩꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯊꯣꯔꯛꯑꯒ ꯏꯀꯥꯏ, ꯃꯈꯥꯁꯤꯗꯤ ꯀꯅꯥꯝꯇꯅꯁꯨ ꯎꯔꯔꯣꯏ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ, "ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ, ꯑꯗꯣ ꯇꯨꯔꯦꯜ ꯃꯈꯥꯁꯤꯕꯨ ꯊꯥꯏꯅ ꯃꯤ ꯁꯤꯈꯤꯕꯒꯤ ꯃꯣꯡꯐꯝꯒ ꯂꯩꯕ ꯖꯥꯠꯂꯥ, ꯃꯣꯏꯅ ꯇꯨꯝꯃꯨ ꯌꯥꯗ꯭ꯔꯤꯁꯦ"꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ, "ꯂꯩꯔ ꯀꯩꯗꯧꯔꯒꯦ, ꯃꯩꯇꯥꯟ ꯂꯣꯏꯅ ꯑꯣꯜꯂꯝꯃꯅꯤꯌꯦ꯫ ꯌꯥꯔꯦ ꯇꯣ, ꯆꯥꯛ ꯂꯥꯝꯃꯦ, ꯀꯅꯥ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯕꯅꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯐꯥꯒꯤ ꯖꯣꯒꯥꯏ ꯈꯔ ꯇꯧꯅꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯑꯕ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯊꯣꯏ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯇꯨꯔꯦꯜꯗ ꯄꯨꯊꯔꯒ ꯀꯣꯟ ꯐꯦꯡꯉꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛꯇꯤ ꯆꯥꯛ ꯇꯣꯛꯄꯒꯤ ꯗꯨꯀꯥꯟ ꯑꯃ ꯊꯤꯔꯒ ꯀ꯭ꯋꯥ ꯆꯥꯕ ꯊꯣꯛꯎꯁꯤ ꯍꯥꯏꯗꯨꯅ ꯀ꯭ꯋꯥ ꯆꯥꯕ ꯆꯠꯂꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗꯤ ꯌꯨꯝ ꯀꯌꯥ ꯇꯥꯔꯝꯗꯦ, ꯋꯥꯔꯛ ꯋꯥꯄꯟ ꯑꯅꯝꯕ ꯑꯣꯏꯅ ꯇꯧꯏ, ꯏꯁꯨꯛ ꯁꯨꯛꯏ, ꯗꯨꯀꯥꯟꯁꯨ ꯑꯅꯛꯄ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯗꯨꯅ ꯈꯣꯡꯅ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯨꯀꯥꯟꯗꯒꯤ ꯀ꯭ꯋꯥ ꯂꯩꯔꯨꯔꯒ ꯍꯦꯛ ꯍꯜꯂꯛꯄꯗ ꯉꯁꯥꯏ ꯇꯨꯔꯦꯜꯗ ꯀꯨꯝꯊꯔꯒ ꯀꯣꯟ ꯐꯦꯡꯍꯧꯕ ꯊꯣꯏ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯛꯄ ꯑꯃ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯈꯟꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯑꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯩ ꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯉꯝꯃꯔꯣꯏ. ꯉꯁꯥꯏ ꯑꯩꯅ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯒ ꯀꯥꯈꯠꯂꯛꯀꯦ ꯍꯦꯛ ꯇꯧꯕꯗ ꯈꯣꯂꯥ ꯃꯅꯨꯡꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯒ ꯑꯍꯜ ꯑꯃꯒ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯈꯣꯂꯥꯗ ꯆꯪꯉꯛꯏꯁꯦ ꯈꯟꯗꯨꯅ ꯀꯧꯗꯨꯅ ꯆꯪꯁꯤꯜꯂꯨꯕꯗ ꯇꯨꯃꯤꯟꯅ ꯑꯃꯝꯕ ꯂꯐꯨ ꯍꯧꯕ ꯃꯔꯨꯞ ꯑꯗꯨꯗ ꯆꯪꯈꯤ꯫
ꯑꯩꯅ ꯃꯌꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯪꯕꯗ ꯃꯈꯣꯏ ꯃꯁꯦꯟꯁꯨ ꯃꯨꯅ ꯌꯦꯡꯅꯩ, ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯄꯥꯈꯠꯄꯗꯒꯤ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯊꯣꯔꯛꯄꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯈꯔꯗꯤ ꯆꯤꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯑꯉꯥꯡ ꯑꯗꯨ ꯀꯤꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯋꯥꯏꯗꯨꯗ ꯂꯩꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯦꯝꯃꯒ ꯈꯣꯂꯥꯗ ꯑꯃꯨꯛ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯐꯦꯡꯉꯝꯕ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨꯁꯨ ꯃꯩꯇꯥꯟꯒꯨꯝꯕ ꯎꯠꯀꯨꯝꯕ ꯈꯔ ꯄꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯤꯕꯗꯒꯤ ꯑꯍꯤꯡ ꯑꯗꯨꯃ ꯀꯌꯥ ꯏꯇꯨꯝ ꯇꯨꯝꯅꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯁꯨꯕ ꯍꯧꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯁꯨ ꯊꯣꯏ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯥꯗ ꯕꯣꯝ ꯇꯨꯔꯒ ꯋꯥꯟꯊꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯑꯉꯥꯡ ꯑꯁꯤ ꯃꯌꯨꯝꯗ ꯊꯥꯈ꯭ꯔꯁꯤ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯥꯅ ꯊꯦꯡꯅꯔꯛꯏ ꯍꯥꯏꯔꯤꯗꯣ ꯂꯥꯏꯇꯤꯟ ꯑꯣꯏꯔꯝꯃꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ, ꯆꯠꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯁꯨ ꯄꯨꯂꯞ ꯗꯁꯥ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯊꯣꯏ ꯅꯪ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ, ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯏꯕꯔ ꯀꯔꯤꯅꯣ ꯑꯃ ꯇꯥꯟꯅꯔꯒ ꯂꯥꯏ ꯈꯣꯏꯔꯝꯊꯣꯛꯎ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯁꯨ ꯍꯣꯏ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯣꯂꯥ ꯑꯗꯨ ꯇꯝꯅꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃꯁꯨ ꯑꯩꯅ ꯑꯍꯤꯡ ꯑꯃꯗ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯄꯗ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯇꯨꯔꯦꯜ ꯃꯄꯥꯟ ꯂꯐꯨ ꯉꯥꯛꯇ ꯍꯧꯕ ꯑꯁꯣꯡꯕ ꯃꯔꯛ ꯑꯃꯗ ꯑꯩꯉꯣꯟꯗ ꯃꯨꯅ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯆꯪꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯃꯟꯈꯤꯗꯨꯅ ꯈꯣꯂꯥ ꯃꯅꯨꯡꯗ ꯆꯪꯉꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯥꯟꯅꯗꯦ, ꯑꯩꯈꯣꯏꯁꯨ ꯃꯊꯛꯇ ꯑꯣꯏꯅ ꯂꯩꯅꯕ ꯇꯧꯔꯁꯦ꯫ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯁꯦ ꯊꯥꯏꯅ ꯃꯤ ꯄꯣꯂꯣꯏꯐꯝꯂ ꯀꯔꯤꯅꯣ ꯃꯤꯠꯇ ꯖꯥꯠ ꯖꯥꯠ ꯎꯏ, ꯍꯧꯖꯤꯛꯁꯨ ꯑꯩ ꯀꯔꯤꯅꯣ ꯑꯃ ꯊꯦꯡꯅꯔꯛꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯃꯗꯨꯅ ꯐꯔꯅꯤ, ꯃꯌꯥꯡ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯃꯊꯛꯇ ꯂꯩꯔꯤꯁꯦ ꯃꯔꯝ ꯑꯃꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯊꯛꯇ ꯍꯣꯡꯒꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯇꯨꯔꯦꯜ ꯃꯈꯥꯗ JCBꯗ ꯊꯧꯔꯒ ꯂꯩꯕꯥꯛ ꯇꯦꯝꯈꯥꯏꯕ ꯍꯧꯔꯛꯄꯗ ꯆꯐꯨ ꯃꯆꯥꯒꯨꯝꯕ, ꯃꯤ ꯄꯣꯂꯣꯏꯈꯤꯕꯒꯤ ꯃꯩꯇꯥꯟꯒꯨꯝꯕ ꯀꯤꯔꯕ ꯄꯣꯠꯁꯛ ꯀꯌꯥ ꯊꯦꯡꯅꯔꯝꯃꯤ꯫ ꯔꯤꯇꯦꯅꯤꯡ ꯋꯥꯜ ꯑꯗꯨꯁꯨ ꯆꯪꯈꯠꯄ ꯍꯦꯛ ꯍꯧꯔꯛꯄꯒ ꯍꯦꯛꯇ ꯅꯤꯡꯈꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗꯒꯤ ꯊꯕꯛ ꯑꯗꯨꯕꯨ ꯀꯟꯇꯦꯛ ꯇꯧꯔꯛꯈꯤꯕ ꯊꯤꯀꯥꯗꯥꯔ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯋꯥꯀꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯗ꯭ꯔꯦ, ꯋꯥꯜ ꯑꯁꯤ ꯆꯪꯈꯠꯄ ꯂꯣꯏꯔꯛꯄꯒ ꯍꯦꯛꯇ ꯅꯤꯡꯈꯥꯏꯔꯛꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯤꯀꯥꯗꯥꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯣꯏꯅ ꯆꯟꯕ ꯍꯩꯇꯕꯒꯤꯅꯤ, ꯃꯈꯥꯗꯒꯤ ꯐꯖꯅ ꯐꯥꯎꯟꯗꯦꯁꯟ ꯍꯧꯒꯠꯂꯛꯎ, ꯁꯣꯏꯜ ꯇꯦꯁ ꯇꯧꯅꯅꯕ ꯃꯤꯁꯨ ꯄꯤꯔꯛꯀꯦ꯫ ꯃꯐꯝ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯊꯣꯠꯂꯤ, ꯑꯗꯨꯅ ꯅꯝꯊꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯟꯖꯤꯟ ꯊꯕꯛ ꯑꯗꯨ ꯃꯀꯣꯛꯇꯒꯤ ꯍꯧꯔꯝꯃꯤ꯫ ꯊꯕꯛ ꯁꯨꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗꯁꯨ ꯅꯣꯡꯃꯗꯤ ꯃꯌꯥꯡ ꯃꯆꯥ ꯑꯃꯁꯨ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯑꯉꯥꯡ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯁꯤꯡ ꯈꯪꯗ ꯋꯥꯟꯊꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯏꯗꯤ ꯈꯪꯍꯧꯗꯕꯗꯒꯤ ꯍꯦꯛ ꯋꯥꯟꯊꯔꯛꯄ ꯈꯨꯗꯤꯡꯒꯤ ꯗꯣꯛꯇꯔꯗ ꯄꯨꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯟꯊꯔꯛꯏꯕ ꯃꯌꯥꯡ ꯃꯆꯥ ꯑꯗꯨꯗꯤ ꯃꯁꯥ ꯀꯥ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯃꯤ ꯁꯤꯕ ꯍꯧꯔꯛꯄꯗꯒꯤ ꯊꯕꯛ ꯑꯗꯨ ꯌꯥꯎꯗꯕꯤꯗ ꯌꯨꯝꯗ ꯍꯜꯂꯁꯤꯔ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯝꯗꯥꯏ ꯅꯣꯡꯃ ꯗꯨꯀꯥꯟ ꯑꯃꯗ ꯀ꯭ꯋꯥ ꯆꯥꯕ ꯊꯣꯛꯄꯗ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯗ ꯏꯌꯥꯝꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯁꯦ ꯔꯤꯇꯦꯅꯤꯡ ꯋꯥꯜ ꯍꯦꯛ ꯆꯪꯈꯠꯄ ꯈꯨꯗꯤꯡꯒꯤ ꯍꯦꯛꯇ ꯅꯤꯡꯈꯥꯏꯔꯛꯏꯁꯤꯕꯣ? ꯃꯐꯝ ꯑꯁꯤ ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯈꯔ ꯀꯟꯕꯔꯥ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ, ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯀꯟꯕꯒꯤꯗꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯅꯠꯇꯅ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯜꯂꯤ, ꯃꯗꯨꯅꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥ ꯏꯇꯥ ꯇꯥꯗ꯭ꯔꯤꯕꯗꯨ ꯂꯃꯥꯡ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 7ꯃꯨꯛꯀꯤ ꯃꯃꯥꯡꯗꯁꯨ ꯂꯧꯐꯝꯗꯒꯤ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯑꯃꯁꯨ ꯃꯥꯒꯤ ꯁꯥꯏꯀꯜ ꯃꯃꯥꯡꯗ ꯁꯪꯒꯣꯜ ꯑꯉꯧꯕ ꯑꯃꯅ ꯁꯝꯃꯒ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯁꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯀꯟꯕ ꯉꯝꯗꯅ ꯁꯤꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨ ꯊꯥꯏꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯄꯣꯂꯣꯏꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯄꯣꯂꯣꯏꯕ ꯍꯦꯛ ꯍꯧꯔꯛꯄꯗ ꯃꯁꯥ ꯇꯨꯝꯗ꯭ꯔꯤꯉꯩ ꯅꯣꯡ ꯍꯦꯛꯇ ꯆꯨꯔꯛꯈꯤ꯫ ꯃꯊꯣꯡ ꯃꯉꯝ ꯂꯣꯏꯔꯒ ꯌꯨꯝꯗ ꯀꯥꯔꯛꯄ ꯐꯥꯎꯕ ꯇꯨꯡꯗ ꯁꯣꯔꯣ ꯃꯤꯒꯨꯝꯕ ꯏꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯋꯥꯟꯊꯕ ꯀꯤꯔꯕ ꯀꯌꯥꯁꯤꯡ ꯊꯣꯔꯛꯄꯗꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯌꯥꯏ ꯂꯩꯀꯥꯏ ꯍꯥꯏꯅ ꯈꯪꯅꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯃꯗ ꯑꯣꯏꯅ ꯂꯩꯀꯥꯏꯁꯤꯒꯤ
ꯄ꯭ꯔꯙꯥꯟꯒ ꯇꯥꯟꯅꯔꯒ ꯃꯪ ꯑꯃ ꯁꯥꯈꯤꯕꯅꯤ꯫ ꯈꯪꯗꯦ, ꯅꯈꯣꯏꯅ ꯉꯝꯃꯒꯗꯤ ꯊꯕꯛ ꯑꯗꯨ ꯑꯗꯨꯝ ꯁꯨ, ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯁꯤ ꯈꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯑꯃꯒ ꯑꯃꯒ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯅꯔꯝꯃꯤ꯫ ꯈꯣꯜꯂꯥ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯒ ꯇꯨꯝꯒꯅꯤ ꯈꯟꯕꯗꯁꯨ ꯀꯤꯅꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯈꯛꯇ ꯂꯩꯕ ꯑꯣꯏꯗꯕꯅ ꯅꯣꯡ ꯅꯤꯅꯤꯗꯁꯨ ꯉꯥꯏꯔꯦ ꯌꯨꯝꯗ ꯍꯟꯒꯗꯕ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯣꯡ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗꯒꯤ ꯄꯣꯠ-ꯆꯩ ꯂꯣꯏꯁꯤꯟ ꯇꯥꯁꯤꯟꯕ ꯍꯧꯅꯔꯝꯃꯤ꯫ ꯃꯌꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯍꯜꯂꯅꯤ ꯈꯪꯕ꯭ꯔꯥ ꯀꯔꯤꯅꯣ, ꯃꯈꯣꯏ ꯃꯁꯦꯟꯁꯨ ꯑꯃꯒ ꯑꯃꯒ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯍꯟꯒꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯑꯍꯤꯡ ꯑꯗꯨꯗꯁꯨ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯔꯛꯈꯤ꯫ ꯃꯤꯑꯣꯏ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯐꯨꯕ ꯆꯩꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯋꯥꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯌꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒ ꯄꯨꯟꯅ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯇꯨꯅ ꯇꯨꯔꯦꯜ ꯋꯥꯡꯃ ꯑꯗꯣꯝꯗ ꯌꯦꯡꯉꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯈꯣꯟꯖꯦꯜ ꯈꯛꯇ ꯇꯥꯔꯒ ꯃꯤ ꯃꯁꯛꯇꯤ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯀꯤꯕ ꯀꯌꯥꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯇꯨꯝꯅꯈꯤꯗꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏ ꯀꯧꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯎꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯗꯥ ꯁꯣꯅꯦꯠ, ꯑꯩꯅ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯄꯗꯒꯤ ꯏꯃꯥꯍꯣꯏꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯟꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯅꯣꯡ ꯅꯤꯅꯤꯗꯪ ꯆꯣꯟꯊꯔꯒ ꯍꯦꯛ ꯂꯩꯔꯝꯕꯗ ꯑꯩ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯍꯥꯏ꯫ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯐꯠꯇꯕ ꯂꯥꯏꯇꯤꯟ ꯉꯥꯛꯇꯅꯤ ꯍꯥꯏ꯫ ꯄꯥꯎ ꯑꯁꯤ ꯑꯩꯁꯨ ꯅꯈꯣꯏꯗ ꯇꯝꯕ ꯂꯥꯛꯀꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯈ꯭ꯔꯅꯨ ꯊꯤꯡꯕꯗꯒꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯅꯈꯣꯏꯁꯨ ꯍꯜꯂꯍꯧꯕ ꯌꯥꯝꯅ ꯐꯔꯦ" ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯤꯔꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯦꯡꯅꯔꯛꯈꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯑꯗꯨ ꯔꯤꯇꯦꯅꯤꯡ ꯋꯥꯜ ꯆꯪꯈꯠꯄ ꯉꯝꯗꯅ ꯍꯥꯟꯅꯒ ꯑꯗꯨꯝ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫